KOHIMA dagi patient ama pung mga CHANGNA CHATTUNA IMPHAL Institute TAMNA PUKHATPADABI heart attack Touraba Ahal Nupa ama Kanba Ngamkhre pau asina high Christmas numita patient aduna mahaki masada nuaitaba forakpadu gastric problem ni haina khanduna leithokluraga anavagi fam lusilakpadagi IMPHAL Heart Institute da numidang pung 8 makai duwaida pukhatuna hayeng chat Laying chathabadagi heart attack ni khangba ngamki amadi doctor singna matam chana kanba ngamkibani hari panbayai IMPHAL Heart Institute da open heart surgeries chamri hena angioplasties chatruk yankai hena amadi pacemaker implantation chani hena pangtopa ngamkhre hospital asi emergency amadi critical oiba cardiac arrest ki oina laing ba matamda manipur amadi thangnariba state sing ki oina yamna faba hospital ama oiba ngamlakli